Mẹ mấy xài rồi ấy. Na cái thịt để lấy bia của cha nó pi ngày cái Xà dài đấy ngà phụ ngang là được chuối. Em. Ấy thì ra cái thục. Everyone, hay cái nào video gì đó mẹ cũng nó phụ làm nấu seri anh sẽ gặp hôm đó mẹ mấy hay gì breakfast tàu get tàu đi Ijani di school sa khare moi bini pisa bitak tawra school sa khara ba ko moi galuna na breakfast tawba je gamen ta de na ko na moi se tharo khara matung dai na mem cha sogole som hapri ai tom ta gini lo le je mem cha se mem ai sa re jo ye breakfast tawba je na cha ga khichdi ga cha ga to ga mem 자, 타기게. 양은 따제, 자야 우라지 남는 거 있대. 이제 뭐 자게? Sa hen một số bữa mẹ ấy nè, chả bằng bê sang đâu, đây là chả bằng bê sang thế mẹ, đây thì inga bani na, chả sẽ hao rồi bố mẹ, ở đây đợi đi pam ra bani na lối na chả sẽ, mẹ làm cái nó hay chừng hay là cái đó mama sih kayak hanagi karena pot mẹ làm gì sinh đố mi bạn mẹ isa ni sina pi ngày cái sana posei ba mẹ sẽ ai nên nung si đàn này có, cái nó đâu này, nung si đàn này nè, sajai ra sum tham bì ya mẹ môi bên này cái sana posei nghe phana yam nó chú ngang atop pas sana bala có đập bito khơi mẹ đó, lehoi như vậy này đâm nung si nó môi sana bala rồi lehoi với nghe đâm ai này đâm số cái staff sẽ là sum sajai ra tham bì đi vậy môi chứ chỉ phun cà này này là sum tây thôi mình sai mà ta cái gì, phun cà sẽ lại vậy. Nào coi như nào sẽ tập bị người ta mà nó bằng rồi bột to mà tu lấy đi ngay mà dukaan tôi thuộc xe bây giờ rồi tôi sẽ xe chú ra rồi cái chú ra rồi sao bây giờ chú ra rồi vậy sum lấy đi ngay à rồi tôi mới sẽ à tôi nói mà sum mấy cái gì xem mẹ mấy na xí cái gì xí bị xe anh ấy hôm đi thu gái hay sim đi thu gái hay rồi mà sana lo rồi tôi mà thu gái lo hay nên nằm có mua lấy bi vậy cặp tôi đi sẽ tôi lấy bi đi mình sẽ sim đi thu gái hay rồi mà class 1 cái tầm bao mà tầm độ độ lấy đi mình này đúng khai ni sana rama sana ta lama em tham bado ina nungsi dana sum sajai ra thambi re ngi se heng moina chak jaraga akoi pi ngi da sana ra pot ni na dum ujaraga harau jana ba ina sum thambi ba kara urak si phun chang ni ba ai sum ina singdo mani da me aina mogi sana posai me am singdo ga dai so dai sa nupi nusi ra ba kai na harau ira nusi re khang de video ga logi ri se me cha ni bi je adagi black tip na nusi ba moina pi ngi gi sana ba se 산업이 포세이 이제 우라 숨누시에바 포다시디 마투 떼탄 레호레 호이타니 자히세 숨숨 가살레 이제 포다시디 숨 수나 쟁갈로 피라시 벨트 나 피시나 용세 냠시 글라스에 마치 마나우 피잉에다 카나바다 카이놈나 타르에 나 마리 쳇레레 아도 라나니 돌나 투 랑바다 마리 세 싹ಖ리바 크랙 타우 오이히바 아도 어디 아이나 숨 벨트 찰라가 탐비레 마신주 신비드레 mẹ làm design làm rồi vậy đó 파자바다 로이레 마고 my design je showcase cái ding zoom cái ding itu di fajani ana wa design ni ha ada sih kenam cap aja đó nangi pi ngai gi ni sisudu trên nung chiều ni đâu nè nang pi ngai ngata ni nupa sina sumaina dol ranga na te sumai gari gurang kari krak se mayam samase jam honare aduga nupi sina sumaina se dol sungumba dol ada aso busu leirambane aina aso bununa ada gini abadu pi tau to ye se sumaina kaino music thon jawne se
ꯐꯖꯕꯅꯤ ꯃꯌꯥꯝ ꯁꯦ ꯅꯪ ꯑꯝꯇ ꯇꯧꯁꯦ ꯃ꯭ꯌꯨꯖꯤꯛꯇꯣ ꯀꯗꯥꯏꯗ ꯈꯣꯡꯉꯤꯕ ꯅꯪ ꯑꯝꯇꯪ ꯕꯤꯗꯤꯑꯣ ꯁꯦ ꯅꯝꯒꯦ ꯃꯃꯥꯒ ꯆꯥꯒ ꯃꯃꯥꯒ ꯆꯥꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯈꯤꯕꯅꯤ ꯆꯥꯒꯤꯗꯨꯅ ꯔꯦꯠ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯤ ꯂꯥꯏꯗꯨꯕꯤꯁꯦ ꯂꯥꯏꯗꯤ ꯍꯥꯏꯗꯣꯏꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯕꯣꯛꯅ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕꯗ ꯏꯃꯥ ꯀꯩꯊꯦꯜꯗ ꯂꯩꯕꯤꯔꯛꯄꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯤꯛꯏꯉꯩꯒꯤ ꯅꯨꯡꯁꯤꯃꯟꯅ ꯑꯩꯅ ꯑꯁꯨꯝ ꯁꯖꯥꯏ ꯊꯝꯕꯅꯤ ꯕꯥꯔꯕꯤꯗꯨꯅꯤ ꯃꯈꯥꯗꯩ ꯃ꯭ꯌꯨꯖꯤꯛꯁꯨ ꯊꯣꯟꯖꯥꯏ ꯀꯃꯥꯏꯅ ꯊꯧꯔꯤꯕ ꯑꯗꯨ ꯁꯤꯁꯦ ꯂꯩꯇꯦꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯦ ꯎꯔ ꯑꯃꯨꯛꯀ ꯁꯥꯟꯅꯅꯤꯡꯉꯦ ꯄꯨꯊꯣꯛꯑꯒꯨꯝ ꯁꯥꯟꯅꯁꯤꯔ ꯈꯪꯗꯦ ꯃꯥꯏ ꯕꯥꯔꯕꯤꯁꯦ ꯃꯁꯝꯒꯁꯦ ꯏꯁꯇꯥꯏꯜꯗꯒ ꯈꯣꯏꯍꯟꯕꯤꯅꯤ ꯀꯩꯁꯨ ꯇꯧꯋꯤꯅꯦ ꯁꯦ ꯂꯨꯈꯝꯁꯦ ꯅꯨꯡꯁꯤ ꯃꯌꯥꯝ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯎꯔ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯂꯩꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯇꯝꯗꯣ ꯎꯕꯗ ꯑꯗꯨꯝ ꯅꯨꯡꯁꯤ ꯅꯤꯡꯁꯤꯡꯉꯨꯔꯒ ꯀꯞꯅꯤꯡꯉꯩꯔꯣꯅꯦ ꯀꯞꯅꯤꯡꯗꯦꯗ ꯆꯍꯤ ꯆꯠꯁꯜꯂꯛꯏꯃꯦꯕ ꯑꯩꯈꯣꯏꯁꯦ ꯄꯣꯠꯅꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯆꯍꯤꯗꯤ ꯑꯗꯨꯝ ꯀꯥꯁꯜꯂꯛꯏꯃꯤ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯁꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯌꯥꯝ ꯃꯣꯟ ꯃꯣꯟ ꯂꯥꯎꯅ ꯄꯥꯏꯕꯗ ꯅꯦꯝꯅꯒ ꯑꯗꯨꯝ ꯊꯝꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯁꯤ ꯕ꯭ꯔꯥꯏꯠꯁꯦ ꯇꯧꯕꯤꯔꯤꯁꯦ ꯑꯩꯅ ꯇꯧꯏꯅꯤꯁꯦ ꯃꯁꯝ ꯄꯨꯜꯂ ꯂꯥꯛꯑꯝꯃꯤꯅꯤ ꯑꯩꯅꯁꯦ ꯃꯁꯝꯒ ꯀꯊꯠꯇꯅ ꯁꯨꯃꯥꯏꯅ ꯕꯦꯅꯤꯒ ꯂꯣꯟꯁꯤꯜꯂꯤꯅꯤ ꯁꯤꯒꯤꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯝꯃꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯀꯊꯠꯅ ꯂꯣꯏꯈꯔꯦ ꯁꯤꯁꯨ ꯀꯩꯅꯣ ꯁꯤꯒꯤꯁꯨ ꯀꯊꯠꯂꯤꯕ ꯑꯩꯅ ꯁꯥꯟꯅꯊꯣꯛꯑꯒ ꯑꯗꯨꯅꯤꯁꯦ ꯅꯪꯅꯒ ꯐꯝꯕ ꯀꯕꯛ ꯀꯕꯛ ꯍꯩꯔꯛꯄ ꯇꯟꯖꯥꯗ ꯂꯩꯈꯤꯕ ꯉꯥꯅꯤꯁꯦ ꯁꯤꯒ ꯐꯦꯟ ꯅꯪꯅꯅꯦ ꯄꯤꯛꯏꯉꯩꯗ ꯐꯝꯍꯜꯂꯅꯤꯅ ꯐꯦꯟ ꯊꯥꯔꯅꯤꯗ ꯁꯨꯃꯥꯏꯅ ꯃꯃꯩꯁꯦ ꯁꯨꯃꯥꯏꯅ ꯂꯦꯡꯕꯁꯤꯒ ꯅꯪꯅ ꯍꯔꯥꯎꯖꯔꯤꯕ ꯅꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯗꯔꯦ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗꯦ ꯍꯅꯨꯕꯤ ꯐꯥꯖꯜꯂꯛꯑꯦ ꯅꯪ ꯀꯥꯏ ꯅꯣꯛꯅꯤꯡꯗꯣꯔꯤ ꯏꯁꯨ ꯅꯅꯥꯎꯒꯤꯅꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯆꯥꯃꯁ ꯑꯍꯦꯟꯕꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂ ꯊꯝꯃꯦ ꯁꯤꯒꯅ ꯑꯩ ꯂꯩ ꯑꯗꯨ ꯑꯗꯩ ꯁꯤꯒꯅ ꯅꯅꯥꯎ ꯀꯩꯒ ꯖꯨꯒꯤꯖꯥꯟ ꯃꯦꯂꯥ ꯆꯠꯄꯒꯤꯅꯤ ꯑꯩ ꯆꯤꯞꯁꯤꯕꯨ ꯆꯥꯔꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯑꯩꯁꯤ ꯆꯥꯛ ꯇꯣꯛꯄꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦꯀꯣ ꯊꯣꯡꯒꯥꯟꯒꯤꯁꯤ ꯂꯝꯕꯤꯁꯤꯒꯀꯣ ꯒꯦꯠꯀꯤ ꯂꯝꯕꯤꯁꯦ ꯃꯤ ꯃꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦꯗꯅ ꯒꯨꯔꯨ ꯒꯨꯔꯨ ꯆꯠꯂꯦ ꯑꯗꯣ ꯀꯩꯅꯣꯝ ꯒꯨꯔꯨ ꯈꯣꯡꯉꯦꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯗꯅ ꯏꯃꯥ ꯏꯆꯥ ꯊꯣꯛꯂꯛꯏꯅꯤꯁꯦ ꯃꯣꯏꯁꯨ ꯑꯩꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂ ꯌꯦꯡꯅꯩ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯏꯅꯤ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯑꯃꯅꯤꯅꯦ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯍꯛꯆꯥꯡꯁꯦ ꯂꯨꯝꯃꯤ ꯏꯃꯨꯡꯗꯗꯤ ꯏꯪꯕꯅ ꯌꯥꯝ ꯑꯥꯗꯒꯤ ꯁꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯏ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯃꯦꯆꯤꯟꯅ ꯁꯤ ꯂꯩꯕꯥꯛꯁꯦ ꯍꯜꯂꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯂꯥꯛꯅꯕꯒꯤ ꯄꯥꯏꯞ ꯐꯨꯝꯅꯕꯒꯤꯁꯨ ꯇꯧꯔꯤꯅꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯌꯧꯔꯛꯄꯩ ꯃꯇꯝꯗꯨꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯕꯅꯤꯅ ꯅꯨꯡꯁꯥ ꯆꯥꯏꯔꯦ ꯉꯥꯏꯍꯥꯛꯁꯨ ꯉꯥꯡꯒꯅꯤ ꯎꯏ ꯑꯥꯗ ꯇꯧꯔꯤ ꯃꯌꯥꯝ ꯌꯦꯡꯉꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯣ ꯃꯃꯥꯡꯁꯤꯗꯤ ꯑꯗꯨꯝ ꯇ꯭ꯔꯦꯛꯇꯔꯅꯦ ꯃꯅꯤꯡꯗ ꯃꯦꯆꯤꯟꯗꯣ ꯌꯥꯎꯔꯤꯃꯦꯕ ꯃꯣꯏꯁꯦ ꯍꯣꯏ ꯌꯥꯝ ꯃꯦꯆꯤꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕꯩ ꯋꯥꯅꯤꯗ ꯃꯌꯥꯝ ꯃꯣꯏꯗꯩꯁꯦ ꯂꯤ ꯁꯦ ꯂꯥꯛꯑꯣ ꯅꯣꯏꯅꯤ ꯁꯦ ꯂꯥꯛꯑꯣ ꯅꯣꯏꯅꯤ ꯁꯦ ꯂꯥꯛꯑꯣ से फमा लाउने आई वीडियो दंगे लाउने चलो से फमा लाउने ओए चलो से इधर आओ nang kai mun kauge manga sing nang waya dom ta jing halun de yi dom de kai jang cha ke nang tin cha de ne nang waya se nang di nang na ya jing ne mẹ khoi mamang gi jung gi ngang sing ni mẹ yo कहाँ से लंबी है ये तो kei 500 कहाँ से लंबी है ये कितना लंबी gi हो peti ngata nang na se peti ngata para lai se आई ये अन्नी nang gi ani ra oh nang kai jang sara ke खंडे khang de nang ek tu cha di bo ha क्या हंस रहा है यार तुम तो kya has ra hai tum to ha hai ke lo da na hai ro ne nang kari kari phagi abcd ka pha ba अब कल टीचर्स दाओ ha दाओ karon abcd ko ta pha A B C D E F G
ꯕꯣ ꯌꯥꯝ ꯐꯩꯌꯦ ꯑꯗ ꯏꯁꯩꯗꯤ ꯁꯛꯄ ꯍꯩꯕ꯭ꯔꯣ ꯍꯩꯇꯦ ꯍꯩꯇꯦ ꯌꯥꯝ ꯑꯩ ꯃꯃꯥꯡꯗ ꯁꯤ ꯆꯠꯂꯤꯁꯦ ꯅꯥꯄꯤ ꯆꯠꯄꯒ ꯃꯥꯟꯗ꯭ꯔꯥ ꯅꯨꯄꯥꯁꯤꯅ ꯆꯤꯡꯉꯒ ꯄꯨꯔ ꯆꯠꯂꯤ ꯃꯤꯗꯨ ꯄꯥꯏꯞꯅꯦ ꯃꯌꯥꯝꯁꯦ ꯄꯥꯏꯞꯁꯦ ꯐꯨꯝꯗꯣꯏꯅꯦ ꯁꯣꯏ ꯂꯝꯕꯤ ꯃꯄꯥꯟ ꯃꯄꯥꯟꯁꯤꯒ ꯄꯥꯏꯞꯁꯦ ꯐꯨꯝꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯦꯛ ꯁꯨꯝ ꯊꯟꯅꯕ ꯏꯉꯥꯡꯅꯦꯕ ꯑꯗ ꯌꯥꯝ ꯇꯩꯖꯪꯗ ꯄꯥꯏꯞ ꯆꯤꯡꯉꯩ ꯃꯣꯏ ꯉꯁꯤ ꯑꯗꯨꯝ ꯐꯨꯝꯗ꯭ꯔꯕꯣ ꯅꯤꯕꯥꯁ ꯄꯥꯏꯞꯁꯦ ꯑꯣ ꯂꯣꯀꯦꯜꯒꯤ ꯔꯧꯅꯤ ꯍꯥꯏꯌꯦꯕꯀꯣ ꯁꯦ ꯑꯩꯅ ꯊꯨꯝꯒ ꯃꯆꯨ ꯇꯣꯜꯂꯒ ꯊꯝꯃꯦ ꯃꯌꯥꯝ ꯊꯥꯡꯒꯠꯂꯦ ꯂꯩꯔꯦ ꯖꯦꯅꯝ ꯂꯩꯔꯦ ꯑꯥꯂꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯦ ꯐꯨꯜ ꯀꯣꯕꯤ ꯀꯩꯀꯥ ꯍꯥꯞꯄꯒ ꯊꯣꯡꯗꯣꯏꯅꯦꯕ ꯊꯥꯎ ꯁꯥꯔꯦꯗ ꯁꯤ ꯂꯩꯔꯦ ꯉꯥ ꯉꯥꯁꯦ ꯊꯥꯗꯕ ꯍꯧꯔꯒꯦ ꯍꯧꯕꯁꯦ ꯁꯥꯔꯦ ꯏꯔꯩꯅꯦ ꯌꯥꯝꯅ ꯃꯌꯥꯝ ꯑꯩ ꯐꯦꯚꯔꯤꯠ ꯃꯇꯨꯝ ꯌꯦꯡꯒꯗ꯭ꯔꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯑꯩꯁꯨ ꯃꯃꯩ ꯄꯥꯝꯃꯤꯗꯣꯏꯁꯨ ꯑꯗꯩꯁꯦ ꯑꯩꯒꯤꯅꯤ ꯁꯤꯒ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯇꯨꯝꯅꯤ ꯃꯃꯥꯅꯦ ꯃꯃꯩꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯃꯃꯥ ꯂꯧꯅꯔꯛꯀꯅꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯦ ꯁꯟꯗꯥꯒꯤ ꯑꯗꯨꯝ ꯊꯣꯡꯒꯥꯟꯗ ꯀꯩꯅꯣ ꯇꯧꯔꯨꯕꯗꯣ ꯃꯦꯆꯤꯟꯅ ꯀꯩꯅꯣ ꯀꯣꯠꯄꯗꯣ ꯑꯗꯨ ꯌꯦꯡꯉꯒ ꯆꯪꯉꯛꯏ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯗꯨꯛ ꯊꯥꯔꯒ ꯆꯥꯒ ꯊꯛꯑꯒ ꯑꯁꯨꯝ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯍꯧꯗ꯭ꯔꯦ ꯗꯥꯏꯔꯦꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯦ ꯉꯥꯁꯦ ꯂꯩꯔ ꯄꯨꯔꯛꯑꯅꯤꯅ ꯃꯌꯥꯝ ꯁꯤꯃꯨꯛꯇꯤ ꯉꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯁꯤ ꯉꯧꯔꯦꯕꯀꯣ ꯃꯈꯨꯝ ꯑꯗꯨ ꯆꯣꯡꯈꯔꯦ ꯑꯁ ꯀꯥꯞꯄꯦ ꯉꯥꯁꯦ ꯃꯌꯥꯝ ꯁꯤꯗ ꯀꯥꯞꯄ ꯆꯥꯏ ꯆꯣꯡꯈꯔꯦ ꯃꯌꯥꯝ ꯑꯩ ꯉꯥꯁꯦ ꯉꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯐꯖꯔꯦ ꯃꯆꯨꯗꯤ ꯑꯩ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯆꯥꯕꯒꯤꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯆꯥꯕꯒꯤꯁꯦ ꯍꯥꯞꯄꯗꯣ ꯈꯔ ꯂꯥꯏꯠꯁꯦ ꯃꯑꯣꯡ ꯆꯥꯗꯦꯕ ꯃꯝꯃꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯕꯒꯤ ꯍꯥꯞꯄꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯔꯤ ꯄ꯭ꯂꯤꯖ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯦ ꯕꯥꯏ